ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕꯤ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯄꯨ ꯅꯁꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯅꯔꯤꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ, ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯣꯏꯔꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯏꯃꯥꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯅꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯗꯥ ꯅꯧꯗꯥ ꯅꯥꯏꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯊꯣꯠꯄꯤ ꯂꯩꯔꯥꯡꯒꯨꯝ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯌꯥꯗ ꯑꯌꯣꯆꯩꯅ ꯈꯥꯡꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯊꯃꯣꯏꯒꯤ ꯄꯦꯟꯗ꯭ꯔꯕ ꯀꯌꯥ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯍꯩꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏꯅ ꯏꯃꯤꯠ ꯇꯥꯡꯂꯕ ꯑꯃꯒꯨꯝꯅ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤꯕ ꯏꯅꯥ ꯄꯪꯂꯦ ꯇꯥꯁꯤꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯔꯤꯕ, ꯃꯤꯠꯃꯥꯡꯗ ꯃꯤꯠꯀꯤ ꯏꯔꯥ ꯆꯦꯜꯂꯤꯕꯤ, ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯄꯨꯗꯨꯅ ꯂꯩꯔꯤꯕꯤ ꯏꯃꯥ ꯀꯌꯥꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯁꯨꯝ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯁꯤ ꯈꯟꯗꯨꯅ ꯑꯗꯣꯝ ꯂꯩꯔꯤꯕꯔꯥ? ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯍꯪꯒꯥ ꯈꯣꯜꯖꯅ ꯃꯤꯀꯞ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯍꯜꯂꯤꯕꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤꯅꯤ꯫ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯊꯥꯕꯨꯡ ꯇꯔꯥ ꯅꯪꯒꯤ ꯄꯂꯦꯝꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯅꯪꯕꯨ ꯄꯣꯛꯄꯤꯔꯛꯂꯤꯕꯤ ꯑꯄꯣꯛꯄꯤꯅꯤ꯫ ꯊꯥꯕꯨꯡ ꯇꯔꯥ ꯅꯪꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯅꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯤ ꯅꯪꯒꯤ ꯑꯄꯣꯛꯄꯤꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯪꯗꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯃꯃꯥ ꯑꯃꯅ ꯍꯦꯛ ꯃꯤꯔꯣꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯀꯔꯤ ꯊꯦꯡꯅꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯄꯨꯝꯅꯃꯛꯅꯗꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯄꯂꯦꯝ ꯃꯥꯒꯤ ꯉꯥꯛꯄꯗ ꯍꯪꯒꯥ ꯈꯣꯜꯖꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯇꯥꯕ ꯐꯪꯍꯟꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯠꯇꯅ ꯁ꯭ꯋꯔꯒꯒꯤ ꯃꯐꯝ ꯑꯃꯈꯛꯇꯗ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯈꯥꯗ ꯀꯠꯆꯗꯨꯅ ꯐꯪꯖꯕ ꯑꯗꯨꯕꯨ ꯁꯦꯡꯂꯕ ꯑꯃꯤꯇ꯭ꯔꯅꯤ ꯈꯟꯅ ꯊꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤꯁꯨ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯒꯤ ꯃꯃꯜ ꯑꯁꯤꯅ ꯁꯔꯨꯛ 100% ꯍꯦꯜꯂꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯃꯤꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯑꯁꯤꯕꯨꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ, ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯇꯝ, ꯇꯥꯏꯕꯪ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯜ ꯇꯥꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯅꯗꯤ ꯇꯨꯝꯊꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯑꯀꯨꯞ ꯑꯇꯥ ꯀꯌꯥ ꯂꯣꯏꯁꯤꯟꯕꯗ ꯄꯣꯊꯥꯕ ꯀꯧꯕ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯂꯥꯛꯂꯕꯗ ꯇꯨꯝꯅꯤꯡꯕ ꯀꯌꯥꯅ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔ ꯐꯥꯎꯕꯗ ꯃꯆꯥꯒꯤꯗꯃꯛꯇ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧꯗ ꯇꯝꯅ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯂꯧꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯩꯁꯛꯇ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯪꯕꯨ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈꯨꯜ ꯇꯥꯜꯍꯟꯕꯤꯔꯤꯕꯤ ꯑꯄꯣꯛꯄꯤꯅꯤ꯫ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯪꯇꯕꯨ ꯅꯕꯨꯛ ꯊꯜꯂꯕꯗꯤ ꯈꯟꯅ ꯍꯤꯡꯂꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯃꯆꯥ ꯑꯩꯈꯣꯏꯅ ꯏꯕꯨꯛ ꯊꯟꯕ ꯎꯔꯒ ꯄꯦꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗ ꯆꯥꯕ ꯃꯆꯦꯠ ꯊꯛꯄ ꯃꯆꯦꯠ ꯀꯌꯥꯅꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥꯒꯤ ꯃꯩꯁꯥꯅ ꯆꯤꯝꯕꯥꯜ ꯀꯥꯡꯅ ꯍꯨꯞꯀꯦ ꯈꯜꯂꯝꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯤꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯅꯤ꯫ ꯏꯃꯥ ꯍꯥꯏꯕ ꯑꯁꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯃꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯣꯝꯂꯥꯡ ꯏꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯈꯣꯝꯂꯥꯡ ꯏꯟꯗꯨꯅ ꯌꯣꯛꯄꯤꯔꯤꯕ ꯑꯁꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯃꯟ ꯊꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯃꯟ ꯊꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ, ꯑꯃꯗꯤ ꯂꯃꯜ ꯁꯤꯡꯂꯣ ꯍꯥꯏꯅꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯑꯐꯕ ꯃꯆꯥ ꯐꯠꯇꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯀꯌꯥ ꯎꯕ ꯐꯪꯂꯕꯁꯨ ꯊꯃꯣꯏꯗꯤ ꯑꯃꯠꯇꯅꯤ꯫ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨꯅ ꯀꯌꯥꯔꯛ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯀꯌꯥꯔꯛ ꯉꯥꯛꯄꯤ ꯍꯩꯕ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯕ ꯐꯥꯎꯕ ꯌꯣꯛꯄꯤꯔꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯃꯃꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏꯗ ꯊꯝꯖꯈꯤꯕ ꯑꯁꯥ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫
ꯃꯈꯣꯏꯅꯕꯨ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯈꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯤꯒꯤ ꯃꯈꯥꯗ ꯁꯨꯕ ꯅꯣꯝꯕ ꯀꯌꯥ ꯇꯧꯖꯕ, ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯖꯈꯤꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯤ ꯉꯁꯤ ꯋꯥꯔꯕꯁꯨ ꯃꯆꯥꯁꯤꯡꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯃꯃꯜ ꯅꯣꯜꯂꯛꯈꯤꯅꯤ ꯈꯜꯂꯒ ꯂꯩꯖꯔꯤꯕ ꯏꯃꯥꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ꯫ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯝꯂꯥꯡꯒꯤ ꯂꯃꯟ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯑꯄꯣꯛꯄꯤ ꯑꯗꯨꯒꯤ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯃꯨꯛꯇ ꯄꯤꯕ ꯏꯟꯅꯐꯤ ꯑꯃ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯣꯟꯕꯤꯕ? ꯇꯧꯕꯇꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯤ ꯑꯣꯏꯒꯗꯕ, ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯃꯜꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯑꯍꯣꯡꯕ ꯑꯇꯥꯡꯕ, ꯐꯖꯕ ꯑꯃꯗꯤ ꯐꯖꯗꯕ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩꯔꯣꯏ꯫ ꯃꯆꯥ ꯑꯗꯨꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯤ ꯁꯩ ꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯁꯤꯕ ꯀꯧꯕ ꯏꯁ꯭ꯋꯔ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯌꯣꯛꯅꯕ ꯉꯝꯕꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯊꯧꯅꯥ ꯐꯔꯕꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯅꯨꯔꯥꯁꯤꯡꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯄꯥꯂꯟ ꯑꯁꯤ ꯇꯧꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯈꯣꯡꯂꯒ ꯈꯪꯒꯅꯤ꯫ ꯃꯃꯥ ꯑꯣꯏꯗ꯭ꯔꯤꯕ ꯅꯨꯄꯤꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯗꯨ ꯈꯪꯕ ꯉꯝꯗꯦ꯫ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ, ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯂꯕ ꯃꯇꯝ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ, ꯑꯄꯣꯛꯄꯤ ꯃꯃꯥꯇꯅ ꯏꯃꯥꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯌꯣꯛꯆꯕꯤ ꯃꯃꯥꯁꯨ ꯏꯃꯥꯅꯤ꯫ ꯃꯈꯣꯏꯗꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯦꯟꯅꯕ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯑꯁꯤꯒꯨꯝꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌా ꯑꯃ ꯂꯩꯅꯔꯝꯂꯕꯁꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯁꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯔꯣꯝꯗꯤ ꯂꯩ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯊꯥꯎ ꯎꯁꯤꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯂꯩꯖꯗꯦ, ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌా ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯍꯩꯕ ꯄꯨꯝꯅꯃꯛꯅ ꯑꯄꯪꯕ ꯅꯆꯥ ꯅꯅꯥꯎꯕꯨ ꯈꯟꯕꯤꯗꯨꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯁꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯈꯨꯗꯛꯇ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯐꯪꯅꯅꯕꯒꯤꯗꯃꯛꯇ꯫